Jelerang Baudigi Hanagi President Achon Abonmai Misig Matanga Hayeng Ahing Nungyai Tang Marigi Ahing Nungyai Fawa JS against the brutal killing of Achon Abonmai Kauriba Pungkun Marigi total shutdown asi Manipur Tongan Balup Taramapana Mapung Fana Sawatkane Haina Apunba Manipur Kanba Imaluf Amkilgi President in charge Lauribam Nganbina Pamisingda Nasi Fongdo Kre Dam University campus Talaiba MSUG head office Tongan Balup Taramapan Tomising Yauna Pangtokiba Paugi Mifam Aduda Mahakna Hai Manipur Kai Yaroi Haibagi Achowa Togdang Lauramba Achon Abonmai Misi Matanga Achumba Putoktuna Miamda Mike Sengna Kangan River Fawa JC na Chatrakba Kongjang Kudingmak Miamna Mapung Fana Sawat Piu NHN IMG came in Armina Ngak Senduna Tami Haibasi Angpa Fawi Hanadi Chingi Lupsing na Kauba Banda Tamgi Lupsing na Toy na Sawat na de Masiga Chakmanana Tamgi Lupsing na Kauba Bansing Dasu Chingi Lupsing na Lumna Long na de Aduba Achon Abonmai gi Mihat Asiga Mari Lena na Kauriba total shutdown Asidadi Chingtam Kaidana Chakmanana Sawat Minaduna Achumba Puthokna Bahona Minasi Hainasu Lauribam Nganbina Makatana Fungdoki Ini siya ayang ki mamasaw na kanda na thamba taragadi Manipur da lady ban naharon sing mamalay ba kita magtasongthok ta na ningkha tambalay ba ama hana ningkha tamba yay hay bagi malayam gi oy ba international gi oy ba adugumba law aduga declaration of human rights na hana ningkha tamba yay hay dana songthoi ba isa sing buna hat patupa kang marakta layhan ba aduga saba thakpa phanghanda ba haibase masi tauba yaroi innocent ayang ge kem thamba taragadi aikhoi gi su yu gi oigera e gi oigera KY gi oigera pripa gi oigera masi gi ji sarkar na athuba matamda makhoi se protection tauraga soktana ba protection tauraga kem amam piro haiba wafam ji thamaka dore ba koidi maramdi moina kem du ngak chenna thamaga achumba chappa mama laiba ki damakta thawai ka thokpa pamba aduga ai hawrokpham masak khangba adugumba abomai ama halakpa haibase mase aikhoi punamakpu hatpugumba chap manaba aikhoi bu temchingnarakpani haibase masi chapchaba wafam ama oibani na mase athuba matam sarkarna haiba abomai bo haliba mioi se thuna puthokpiu natragadi khongjang kaya changchilakani kanagumba manipur gi tampak te leiban lalholup ama mapalom dagi thol changa akanda masala yengna ba lakpa bawda thi dana hum dana hatpadi ngamaga khudakta magi mamangda sarkar gi mayam gi mamangda pharaga puraga hatkiba mafam duda helicopter su leiriba ama loin leiriba thi dana hatu hanba haibase सरकार की असोन बनी इंटेलिजेंस की असोन बनी अदुना आर्मी जिना मागी मखुत्तगी अबोमाइबु पिथोकबा हाइबसे आर्मी की कस्टडियल डेट नि हाइबसे हाइबा याबा पोनी